Thawbal District ki Moijing awang laikai da Haingang Police amadi Imphal East District Commando ki team amana mi faba changlubada laikai adu ki miyam horoktuna irang thokre tungda athengba pung 10:30 rom tabada miyamna tumnaringai da police na Moijing awang laikai da tear gas cell singkapsinduna landaramle yum taruk Thugairamle thong phakaiduna imungda leiba upusing Thugairamle pot Chakhairamle thokdok aduda irang sagat pa yawbani haiba Miwoi tara police na Fagatkhre Thongdok asiki matangda paumisingda paudamladuna MD Ajad Khan kauba yumbu amana phongdorakpada police na mara leiba mi ama fanaba tanarakpada leikai amabu punna naithatpiramba miyamna tumna hipnaringaida yumsingda tear gas cell singkapsinduna Thugairamba imungda tumduna leiriba ahla anaba singbu chingthoktuna puna hotnaba amadi imungda tumduna leiriba class 10 amasung 12 ki exam thariba mahairoi yauna Miwoi tara faduna pokhiba asigumba police ki kahenba thawong asik yaningde Makoina pamliba thirakliba mi adu fabibada akaiba leite adudi natadana laikai asida ahingda laklaga yumkai loina Thugairamba upu Kangthol Thugaiduna Chakhairamle nat amata yaudre hairaduna police na phaduna pokhiba sing mara leiba mi amata nate maramaduna athubada thadokpirau haiki memcha kobi yumbu amana phongdorakpada Jingnei haiduna Miwoi amabu faba laklaga laikai asida leiriba yumsingda Thugai yankhaiba tauramba asina tumduna leijaramba angangsing pakhatnare Pakhatuna tumlambadagi haugatuna koichen chenare diabetes na naduna leiriba ahal amasu wantharakpadagi laikanaki ahal adubu hospital da pukhatnaba hotnaba Miwoi ani amasu police na fajinbikhre hairaduna masigumba kahenba thawong asi matungda chathabiganu haiki Maral leiba mi ama tanarakpada laikai sibu punna naithatpiba adagi isa inau maral leitaba pharaga pubikiba hojik class 10 parikha ki thambagi nakna leijaraba Matam sida angang singdu pharaga pubikhre aduna maram oraga makoina police department na tawriba thabuk si kitang akoida pen daba lei mara leiba midu dandi pibiu phabiu kai chukaide jung kai thugai bire hojik loina adagi lekai sibi dum thugai dabam ta jaude adagi upulangbu loina thugai re sana lupa loina kaino mathong maram khang grek gyan menta de nupi angang sing gyan menta de hojik yang biu media sing na hojik leiriba jung kai thugai riba mayam si adagi hojik leiriba phibam sida hojik akoina Mi angang class 10 thagada angang sing jaw free masida mohoina phajan khisida sigi pochi chu yenga kanda sidang thuna sarta jaw da bida thadok piro mohoi maral leiba nati samna kai da mi phabala mi sing nei na phabala aga alai kai gi imung manung da Thugai yang khaidana sida Thugai yang khaidana loi tawbirame angang no bi khamdra laudra paisen sen nei sugumba pen da ba kai da lei aduga mayamna mayam da su lai kai da su Mayam singna kaido biba paliba mayam si ahal lama sungarang soi ahal lama si diabetes patient oina laibani diabetes patient si wan thrak padagi koina da hospital ni pukhatna ba hotnai hotna ba matamda akoi gi mi ani yam sa phajalaga thambi hri senupi gi mawa ani active service da leiba ngak tani moi so hariba makhai sing si asumaran haibadi kari maram gi da makta phari bai musi khoi kariam te khangde kari PSK no sai Gari kes kini kariam ta haiti adda Thugai yang khaidana khangan lauhandana tawbasi patungda amuk hana thokan bidana ba Nakalamaromda mamang thagi tang kunmarida Imphal East ke Kairang Thomidok Masajid maning laikai dagi MD Mustakim Elias Mikhu kauba Miwoi ama masa khangdaba singna nongmaina kaplambadagi Haingang Police ki manung chanba haikru makhong Masajid maning dagi sina phangkibagi thawdok aduga mari leinana Thawbal Police Station ki manung chanba Moijing da Haingang Police amadi Imphal East Commando ki team amana ngarang nungthel pung 5 rom tabada changsinduna Miwoi ani fanaba honarubada miyam gi irang adu thokibani hairi Pawasina hai thokdok thokomda Thawbal District Police ki team su changsinduna tear gas cell kaya marum kaptuna miyam gi irang adu laksinaba hotnaki amadi miyam aduna nungna tharakpada police ki gari akai atoi thokhibaga loinana police ta faduna puraga chatpa horamlaba Miwoi ani adu miyam aduna mulhokibani hairi police na faduna puna hotnaramlaba Miwoi ani adudi MD Serazuddin Elias Apek chahi 94 apokpa Kokngang amasung MD Manau chahi 38 apokpa khamba kawi hairi Presna fangba pauda policing adu hankraba matung numidang pung 10 minute kunrom tabada amuk changsinduna Moijing area da thibu humbagi thabak chathaki maduda police na fana bu honariba Miwoi ani adugi mayumdadi kanamata leiramdre hairi adumakpu maduda su miyamna irang amuk hawraktuna tear gas cell kaya marum kapki miyamna su nauri amadi nungna tharaktuna police ki gari kaya marum akaya toi thokhibaga loinana police personnel kharasu nungna panduna asokapan yauki hairi Makatana police sing aduna thibu humbagi thabak chathaduna
Irang sagatpa aduda chenaba mioi tara fagatlaba matung Thobal Police Station da sinaki hairi panba yabadi Kairang Khomidok Masajid Maning Laikai-dagi MD Mustakim Elias Mikhu apokpa Manirudin bu hatlam khiba adu National Revolutionary Front Manipur NRFM nani haina claim tawrakhibasu laikhrabani